अहानबदा मरुओइबा पाउसिंग पिजरी मणिपुरदा एंटी वायलेंट ऑपरेशन कंखतहन्नबगीदमक सेंटरना कोब्रा कमांडो सिंह डिप्लॉय तौबा होरगनी मणिपुर मिजोरम सिक्किम अमसुंग ओडिशा स्टेट सिंगदा वोटर रोल रिविजन ECI ना होहनख्रे फाजिंदना थमलिबा नागा सिविलियन तरुक थादोरकनबगीदमक सेंट्रलना इंटरवेंशन पीबीनबा नागालैंड CM दा हाइजोख्रे Almut Cadre Mukesh Singh IPS na ngasidagi hauna Manipur State ki DGP oina thaupuba haukhre amasung Khunja Singh da chathakiba attack Naga body Singh na condemn taubaga loinana Chenaba Singh action launaba dabi tauri ISCOM media na sandok cheriba Manipuri pau midyang tabiriba pumnamak puruk sana Sherman na taramok chabaga loinana pungja sifawbagi maruoiba pau sing sandok na pijeri Ingkumja lishing ani kulhumdoigi me ahumdagi kuki amasung maitai community ani gi marakta ungkhatnaba thoktuna miyoi cha kaya laikhidaba miyoi kaya amana mayum maikai sing manghan takhan khibadagi relief camp sing da leiriba amadi miyoi kaya amana thiba khangana leiringai manung amuk chingi district sing na kuki amasung naga ani gi marakta khutlai paiba group sing yauna ungkhatnaba hengalakliba sing asi ningthina Control taunaba amadi armed group singna chathariba violent oiba thabak thoram sing asi namthanabagi pandamda Ministry of Home Affairs MHA na anti-violence operations singda haithoi sing thoiraba Central Reserve Police Force CRPF ki Commando Battalion for Resolute Action Cobra Battalion 2 deploy taunabagi damak approval pikre hari official source amagi matung inna MHA na lokhatliba khongthang asi Manipur state ta matam sangna Kanglup singi marakta irang thoktuna shanti amasung tangdu leitaba leitriba sing asi amuk hanjilaknabagi damak tungkoiba shanti amasung tangdu leitaba leinabagi damak paikhatlakba khongthang amani hairi Manipur deploy tawgadoriba Cobra Battalion ani asi West Bengal deploy tawramba 2027 Cobra amasong Assam da deploy tawramba 210 Cobra Battalion singni hairi hairiba Cobra Battalion ani asi Manipur state ta hapta amagi manungda thunglaraba yai hairaduna official source na hai Cobra Commando Singh asina Manipur da thokliba conflict asida hakthengna armed group singna yausinduna hingsha amasung tangdu leitaba leihandriba sing asigi mathakta anti-violence operation chathaba hauragani hairi hiramasiga mari leinana senior security officer amana phongdorakpagi matung inna Manipur nauna deploy tawgadoriba Cobra Commando Singh asina state asigi shanti amasung security da ayatba piriba khutlai paiba group singi mathakta atamnana operation chathahannaba hauragani hairi MHA gi khongthang asi Manipur state ki ching amasung tampa ki mafam singda Haujik Park Sanna community singi marakta ungkhatnaba hengalakliba sing yauna security forces singna chatharakliba counter insurgency operations sing chathabada security forces singi henna pangal kankhatnaba chathaba ngamnabagi damaktani hairi CRPF ki jungle warfare da yamna haithoi sing thoiraba Cobra asi MHA na ingkumjalishing ani nipan amadi mapanda North East yauna leibak asigi mafam singda left wing extremism LVWE amasung insurgency sing thengnanaba linkhalakibani
Cobra Force ki oina hojik battalion tara linkhatuna leiri masida ningthina train tauraba commando lishing amamukna intelligence based operations sing guerrilla warfare jungle combat amasong anti-insurgency tactics maipakna operation chathabangam khri hairi Cobra Commando Sing Asina India Pumbada Aruba Anti-National Operations Sing Maipakna Chathakibaga Loinana India da Mapangal Kanduna Leiramba Maoist ki Thabak Thauram Sing Sontha Hanbangam Kibaga Loinana Centrana Cobra Battalion Amanatraga Ani Asi Jammu and Kashmir da deploy taunaba Thaurang Tauri Hairi Manipur, Mizoram, Sikkim, amasong Orissa State Singda Election Commission of India ECI na State Sing asigi Electoral Roll Singi Special Intention Revision SIR gi saruk amo oina enumeration phase mamang tha May kuntra dagi hauhanduna eligible citizens sing voter list da hapchinnaba aduga eligible citizens sing buna voter list gi lokthoknaba khongthang sing paikhat pahokre ECI gi matung in nahai Indian Constitution gi Article 324 amasung Representation of the People Act 1950 gamari leinaba provisions singi matung inna mamang tha May tara marida Manipur yauna state tara taruk amasung Union Territory ahumda Special Intensive Revision SIR pangthokpa haunaba order thoki Commission ki matung inna eligible voters singna tha sigi kunipan fawgi manungda mari leinaba enumeration form sing mensinduna Electoral Registration Officer ERO da thagalakpa sing fongadoriba draft electoral roll sing da yaugani aduga hairiba matam asida form sing pisinba nanghaudaba sing Form Taruki Kuthangda claims amasung objection taunabagi matam piriba asigi manungda pisinba yagani hairi chathariba revision process asigi saruk ama oina block level officer BLO singna yumda changduna mensinlaba enumeration form sing verify tauraba matung lokhatpa rakani voter singna Sumen silaba form sing online da pisilakpa yagani hairi BLO sing da yum chanduna enumeration form sing yen thokpa matamda form taruk amasung declaration form sing puduna anauba voter sing nauna voter ming chanbada khudong chaba pigadabani haina ECI na directive piri Revision process sing asi khomang yang na changsinba ngamnabagi damak political parties singda makhoigi booth level agent BLA singda nongmada mensillaba enumeration form yangkai collect tawduna mari leinaba BLO singda draft electoral roll fongdringai mangoinana khutsinabagi ayabasu piri hairi ECI na thadorakpa dat amagi matung inna Manipur gi oina punna voter lishing lakh kunga lishing marifudarani thoiga chamaga nifu sing asigi enrollment taunabagi damak BLO lishing aniga chamapanga marifudara taruk amasung BLA lishing mangaga ahum singna thabak paikhat pahokre hairi Haujik chathariba yum changduna voter singi verification tauriba asida eligible voter singna actively participate taunaba ECI na appeal taurakli Nagaland Chief Minister Nephew Rayona, Union Home Minister Amit Shah, Union Home Secretary amasong Director of the Intelligence Bureau Singa telephone da wari sanaduna Manipur gi Naga civilian taruk fajun khibadagi haujik fawba mafam khangdana leiriba asigi matangda wari sanaduna center na khudakta intervention biduna fajun khiba Naga civilian sing tekta kaidana thadurak na bohona biyu haina taksin kre CM Nephew Rayona Central Leader amasong Official Singawari sanakhiba aduda Naga civilian sing fajin bada chenaba sing thuna masak khangdoktuna makhoi singi mathakta lo oiba akanba action lokhat naba taksin khibaga loinana thodok asi mari leinaba agency singna hakchin na lowi haiki amarobda CM Nephew Rayona United Naga Council UNC के President NG Lohorida May Kuntrada
ꯏꯕ ꯆꯤꯊꯤ ꯑꯃꯗ Naga civilian taruk fajinduna thamliba asiga mari leinana Nagaland government na victim sing asibu tek takaidana thadoraknabagidama lokhatliba khongthang sing pankhibaga loinana thodok asina region asida leiriba Naga singda henna khoisauna hanba fawhalli hairi Mamang tha May 18 CM nephew Rayoga Union Home Minister Amit Shah ga telephone da wari sanaba matamda Naga civilian sing fajinduna thamliba asida Naga sing khoisaunare maram aduna Union Home Minister na Central gi mahut sinduna personal oina intervention pibiduna fajinduna thamliba Naga civilian taruk ase tek takaidana thadok naba hotnabiyo haijuki hairi CM Rayogi paukhum oina Amit Shah na thodok ase Central government na so highest priority da thamduna mari leinaba agency singaloinana fajinduna thamliba Naga civilian taruk ase fangnaba honabaga loinana makhoibu fajinduna thamliba mioi sing masak khangdoktuna ain gi oina action sing soidana lokhatkani haina thajaba pirakhi hairi CM nephew Rayonasu Union Home Secretary amasung Director of the Intelligence Bureau Singa telephone da wari sanaduna thodok ase yamna sensitive oiba maramna mari leinaba agency singna coordination pinaduna athuba matamda lokhatpa yaba thabak sing lokhat pinaba haijaki amadi official sing asinasu lokhatpa thabak lokhatli amadi lokhat khigani haibage thajaba pirakhi hairi Arunachal Pradesh, Goa, Mizoram and Union Territories Cadre Mukesh Singh IPS ngasidagi hauna Manipur gi Anoba Director General of Police DGP oina thaupuba hokre Manipur gi nauna DGP oina appoint tauraba Mukesh Singh IPS ngarang Imphal Airport ta thunglakhibaga loinana mahakpu state asigi makok thongba police officer singna taramna Imphal Airport ta okhibaga loinana Babuparada leiba Chief Minister Secretariat Office ta Chief Minister Yumnam Khemchan Singh loinana unaki Mahakna state asigi yamna maru oiba thaudang ama pugadawriba asida yaifa mangol pibaga loinana mahaki mityeng makhada state asigi law and order ngakpa amadi ing tappa hanjil hannaba chap chaba thabak lorakani haibagi achetpa thajaba thamli haina Chief Minister gi official social media account da post toraki panbayai Agmut Arunachal Pradesh, Goa, Mizoram and Union Territories Cadre Mukesh Singh IPS ase Central na Intercadre Deputation Tauduna Manipur gi DGP oina appoint torakhibani Inkumja lishing ama chamapan marifudara taruk batch ta IPS officer ase Ladakh Police Chief oina thaupurami mahakna ngarang Manipur gi DGP oiramba Rajiv Singh IPS ki thabak ki matam loikhibaga loinana Mukesh Singh IPS ase Manipur gi anoba DGP oina appoint torakhibani mahaki appointment order ase Department of Personnel and Training Government of India na thokhibani amaromda Manipur gi DGP oina Thaupuramba Tripura Cadre Rajiv Singh IPS ase Central Government na New Delhi da leiba Cabinet Secretariat ki Secretary Security oina appoint tawkhri hairi amaromda matam sangna ethnic conflict sing thoktuna law and order amasung tangdu leitaba leitriba Manipur state ki fibam sing asi yenglaga state asigi Director General of Police DGP hapada outside state cadre dagi Supreme Court na tha asigi kuntareta hapaya hankhre Supreme Court ki order ase Chief Justice Surya Kant amasong Justice Joymala Bhagchi amasong Justice Vipul M Pancholi gi bench amana Manipur government na tharakhiba application amagi hearing chathaduna judgment ase pikhibani amasong PBU haina prayer torakhibani Ngarang ayok Kangpokpi district ki manung chanba liangmai naga singna khundariba konsa khulda kuki militant singni singnaba singna nongmai kapsinduna khul asida thabak sudan leijaba khunja nupa ama nongmai na panduna sokhan khiba
khunja amana sining sita hinghoba thodok adubu akanba mawongda condemn tawbaga loinana mari leinaba state ki authorities singna ambush aduda chenariba sing khudakta faduna logi matung inna akanba action lokhatgadabani haina phongdorakli FNCC convener NG Akyuna phongdorakhibada thodok adu ngarang ayuk pung 10 rom tarakpada konsa khulda tingliba ising pipe kaibadagi mafam aduda akaiba pipe adu semjinnaba khunja ahum lakhibani makhoina mafam adu leidingai khutlai paiba militant singna nongme kapsilaktuna ambush tawrakhi ambush aduda khunja ama asok apanangki aduga khunja ani aduna maikai khangdana masa hingjanaba jungle manungda changsinduna lotuna khangluraba matung khunda asoi angam yaudana halakpa ngamki hairi ngarang khunja singda chathakiba ambush aduda Kuki militant group Kuki National Front Presidential KNFP singna chatharamba oiragani haina maral sirakle mahakna makha taraduna hai ngarang naga khunja singda chathakiba attack ado civilian khunja singna tangai fadana community service sing pangthoklingai chathabu oibana chawkhattaba saram chatpa thawongni haina lowi hairi mahakna hai committee asina chingkhong chingyada khundariba khunja singgi safety amasung security concern oibaga loinana mafam sing asida matik chaba security forces sing thamduna makha tana pamdaba thodok thokpa thingnaba mari lenaba authorities sing na hotnabiyu haina appeal tawrakli FNCC na makha tana central government na su thokliba violence oiba thodok sing asida khudakta intervention piduna thokriba thodok sing asigi chapchaba investigation chathaduna chenarape singda legal gi oiba chapchaba action lokhat kadabani hairi Kangpokpi district ki manung chanba konsa khul manakta ishing pipe repair tawduna leiriba konsaran khul naga khunja singda Kuki militant singna nongmai kapsinduna attract chathakiba athodok aduda Kachiak Luangbao Chawang Chahi Kulhumdoi Kauba Konsaran Khuldagi Naga Khunja asi asok apan nangkiba thodok adubo akan bamawongda MLA Awangbao Niumaina condemn tawbaga loinana thodok adu civilian singna atamnana chathakiba attack ni amadi thodok aduna khunja singda aki akhang henna pokhanba amadi community masel gi marakta khaibung tana basin bani haina lowi hairi mahakna makha tana haikibada soklaba khunja amasung imung manung singna awaba tariba asida nungaitaba phungdokladuna thodok adu michang mikhai naidana kupna thizinduna thodok adugi achumba sing khangdokadabani amadi thodok aduda chenariba sing faduna logi oina ahakpa chairak sing pigadabani haiki MLA asina kanglo furu khuding makta pukning fadaduna yariba makhai hingshangi thabak sing tawdaba mashil gi marakta wari sanaduna amatto oina hingminnaba amadi micham singgi safety amasung ikai khumnaba thamnaba hotnaminasi haiki khunja singna phongdorakpada ngarang konsa khul manakta Kuki militant singna nongmai kapsinduna attract tawrakhiba adu Kachwak Longbung Chawang Chahi Kulhumdoi Manon Luangbao Abon Mai Chahi Taramapan amasung Ponglakbao Malang Mai Chahi Yankhaimari singna ising pipe kaiba semlingai dani nongmai kapsilakpagi thodok aduda Kachiak Longbong Chawang makhutta nongmai maruna panduna Gorkha Regiment Hospital first aid piraba matung Rims Hospital da makhataba treatment tawnabagi damak pukhalaki hairi thodok asina maram oiraga konsa khul amasung konsaran khul naga khul singda mipaiba amadi akiba poktuna leiri maram asina mari leinaba security forces singna athubada lokhatpa yaba security gi measures sing lokhatuna makhatana pamdaba thodok thoktana bohon abiyu haina khunja singna phongdorakle Ningtam landa thawai kathokraba pumnamakki mafamda yawolgi ikai khumnaba uchabaga loinana hojik thokliba wa thoklan thok asida mishi mina thoktuna awa ana nanglaba imung manungi awaba pukningso lupna saruk yajari haina aina thingkraba lal haulo People's Revolutionary Party of Kanglaipak Progressive Pripak Pigi Chairman Longjam Paliba Emna khudyak piduna
loop asigi lingkhatpagi tarataruk suba progressive dega mari leinana leibak miyam da piba paujel amada phongdorakle chairman asigi paujel da democracy bu ikai khumnaba leipak da achumba mikhal pangthoktuna chokhat thaurang paikhatnaba matik chaba luchingba sing miyam na khalli leipak miyam gi khanba luchingba sing na leipak ki crisis singbo thengnanaba ngamnaba khunaibu tasing tasinba ngamba cohesive force sagatuna tangdu leitaba lengaklon amasong senmitlon semgatli adubu matik magul leiba luching bakhanba haiba ase indiana makoigi mikhapo na thamliba manipur dadi amambada yetum thinbagumbani mikhal da sen loba masagi kanaba phangnabagi khanduna MLA singi mikhapo na hingnaba thabak togumse india ge election di those who vote decide nothing but those who count the vote decide everything hainaba adumakni vote masing thiba ECI amasung EVM panaba singi magic na mikhal mai pak hanba ngammi vote chor haina miyamna launaba sing takpadi vishwaguruni hajaba india ase vishwachor vishwajoker oire haibani wafam sing asina india gi oiba wafamni paujel asida makhatana manipur gi oiriba fibamdi pukning sokningai oiri manipur da pangthokpa election so yamna nokningai ni paisa chauna piba ngambada pot yonba action market amagumna masagi vote to vote auction tobani paisa amasung nungaiba mang dream haibadi chauna piba ngambada vote pibani vote ka nabo honabada mikhal gi mirep singna senjau progressive thadaduna nisha pijaba chakcha haijana hanba thabak sudana hingnabagi manglan manghanba amaga yengthina duna khunai gi crisis kaya mayor chonghanli laikai khunja singa watana duna chokhat thaurang paikhatnaba mikhal mai pakhraba matungda local assembly pangthokte masigi mahutta ashi ana hangba deva karma yauba club singi program da dais da famba asi khaktana leipak miyam gi mathau mangam ni haina launakre mapung oina leipak khunai semgatpagi mathaudang kauthoktuna yamna nemtharakba thak amada kumtharakre india gi mikha ponna leitanaba makhoi gi khucha biru chingba singdagi hana maning tamba mathautai haiba asi miyam gi apambo irakle Manipur ki economic lifeline natural resource and land area gi sarok chada marifudaradi anti maitai singi khutta colonial pre-plan login namarab chadana sinaraga thamli marak asida tungi mirol no oirakadaba fibam udaba amaga chingthanaba kalak kanjaunaba miyoi masing yamlakle electoral qualities so nembana Maraibak ning basaba mirep singe maraktagi matik chaba mihut thagat pahaiba asi exam thadaba mina exam result yengbagumbani nungdangda marol choiba nupi macha singna munna yengba fau kiraba MLA masing yamle makhoidadi tronglaubi ge mihat ukrul amasung kamjong district ta mitop singna landarakliba thodok sing asi ga ama chingbada loina kauba ngaktani nongalaga makhoi masel maral pisanaduna tamthiba thodok sing ado kari amata thoktaba dauna accident ta sokpa sing bu unaduna phongdok pangami asigumba ikai khangdaba miyam ge mihut sing asi india ge election na masing thingamdana puthok pangami mikhal la laibak chokhat pangammoi yengthi na hanbadi ngammi taseng na hairadi india gi mikha polikai amasong makhoi gi proxy leaders singi makhada hinglikai irei pakta ahongba purak pangamloi loichan macha oibadagi fanglakliba lamgi shana machi sangi haiba wakhallol asi hana thadoksi Israel na Palestinian singda genocide tawduna ethnic cleansing chatharing asi ikhang khanglabani Lining lol gi mihat Christian Zionist ritualistic massacre gi pandam fangnaba Israel na amagumna chathariba ase ngasi faubada India na akanba wafam amata thamdri Israel gi lost tribe ni haijaba kuki narco terrorist signa
ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯖꯕ ꯏꯖꯔꯦꯜꯒꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯆꯥꯁꯤꯡꯗ ethnic cleansing ꯆꯠꯊꯔꯤ ꯏꯟꯗꯤꯌꯥꯅꯁꯨ ꯏꯖꯔꯦꯜꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯁꯧꯒꯠꯂꯒ ꯊꯝꯂꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯝ ꯃꯨꯟꯕꯒꯤ ꯂꯥꯟ ꯑꯗꯨ ꯈꯛꯇ ꯅꯠꯇ꯭ꯔꯕꯅꯤ ꯃꯥꯂꯦꯝꯒꯤ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯂꯩꯅꯤꯡꯕ US इजराइल लेपाक अनीना लुचिंगलगा रिलीजन न इथिल पीबा न्यू वर्ल्ड ऑर्डर की पांदम मनुंग चंबा लानी यामना फिबम लुसलकलिबा जियोपॉलिटिकल कॉन्फ्लिक्ट की लालोंग असे ngasigi MLA amadi politicians sing asina oibiramgadra indiana maitai lal hoba muthatnaba furup masel yangthina hanbagi lalong strategic sequencing chatharakli sing yelhomi furup loisanbaromda onsilakle haujikki mirolna apunba pangal sagatuna ima leipak manipur kanminnasi aroibada thamjaningba wafamdi indiana chatharakliba ase hanagi matamdi mandala game theory ase manipur pungtum tumhannabagi masi thengthaba tawduna thengnaminasi haina phongdorakle State amagi senmitlon fagat hannaba cooperative mobilization mapung fana chaukhatnaba state asi corporate bodies sing mathau tawhandaba tawragaso maming tagi oina tawba miyoi mari manga khaktana handle tawduna makhoigi imung manung ahal lamal na thambiramba property lanthom soto dauna tawning bata tawba sina state asigi senmitlonda achauba safu chaibi chaitheng ama chahi lishang sitna piriba singgi mathakta Khunayasigi Praja Miyamna Athubada Mityeng Changbiyu Haina Manipur PAC Federation gi General Secretary TH Brojendro Maitaina Thadorakpa Chirol Amana Phongdorakle Chirol asina Makhataraduna State asigi Lawmi Sinmi Kayagi Achauba supporting role Lawgadaba Apex Society ase Income Jalishing Ani Kunithoidagi Chahi Kaya regular board Lairurabadaba Matungda March Taramari income jalishing ani kuntarukta election pangthokre anoba board ama khanduna president amadi vice president khannaba honabada manipur gi leiriba situation law and order asina maram oiraga yeithoktuna lakli asigumlaba apex society bu board of director MD Khairuddin na official oidaba pau ama matau karamna authority gi ayaba yaudana illegal oiba thabak chathaduna social media platform bu lana uhanba haiba ase mari leinaba singna yengsinbiyo chingmi tammi yelhomi gi senglaba temple laishang gumlaba apex society bu lana uhanba ase khunai asigi apunbagi shaktam amadi integrity da singnabani hiramasida mari leinaba higher authority na mityeng changbiyo haina phongdorakle Census amadi NRC tawbada Praja Miyam gi sokadaba thabak amata kaidongai dakhak government asina tawrakloi leiriba government asina Miyam Praja gi afabata khallaga leiriba leingak ni haina thanga assembly constituency gi MLA T Robindrona phongdokre wafam asi ngasi Saiton Gram Panchayat ki hanna pradhan oiramba tanatana NPP Kumbi Kendragi President Su Oiramba Soibam Samungawna Luchinglaga Saiton Gram Panchayat ki tongan ba Nganu Kon Leitan Pokpi Wathalambi Salan Konjeng Saiton Sagolpa Tagi Punna Imong Chaniga Humfu Humdoi gi Punna Voter Chatre Kayangkai Taretna MLAS Prem Chandraga Punna Chatminaragani Haiduna MLA na BJP gi Lengyan Yanduna Taramno Opagi Thauram Ama Saiton Leitan Pokpida Leiba Soibam Samungawgi Yumda Pangthokibada Haikibani BJP Kumbi Mandal na Sinduna Pangthokiba Thauram Aduda Thanga AC gi MLA Tongbram Robindro Kumbi AC gi MLA S Prem Chandra MLA gi advisor senior politician Ithai Ibobi BJP Kumbi Mandal gi president Seram Angausana Saiton Wangu Terakhong Borayangbi Amadi Wangu Gram Panchayat ki administrative committee gi chairman Singh Upapradhan ward member Singh So Saryake MLA Tongbram Robindro na hai leingak asigi apambadi Praja Miyam tangdu leitana nungshi chana na leihanba haiba ase leingaki apambani BJP ase miyam gi mayok takhak leiroi
Praja miyamgi mangnaba amatta government asina tawroi T Robindro na hai Saiton Gram Panchayat ki miyamna ngasi MLA S Premchandra bu nungsibiduna MLA bu support tawduna changlakliba sigidamak Saiton Gram Panchayat bu thagatpa phongdokchari hairaduna Saiton Gram Panchayat ki praja miyamna ana e yawrakpa matamda ambulance ama thamnaba lupa lakh manga piragani T Robindro na makata na hai Saiton praja singi apambagi matung inna Saiton da lairiba primary health sub center asisu PHC gi thakta onkhatnaba MLAS Premchandra gatanaraga athubada thabak paikhatlagani Lawu singu bana mapung oiba sinfam ama oiriba Saiton Gram Panchayat ki manungda lairiba RLI Center sing mari leinaba department na athubada mathau taunanaba thabak paikhatlagani karigumba department na lomi singna pamliba sing matam chana tawraktrabadi kumbi AC gi MLA amadi ai ishamak kapunna tanaduna lomi miyamgi apamba sing thongnaba hotnagani haiki MLAS Premchandra kumja ingkumja lishing ani kulhumdoigi me ahumdagi haurakhiba irang asina maram oiraga aikhoi na tauge khanba thabak kaya ama tauba ngamkhidaba praja ima icha singna sikhiba paukholoi sing ado pangthokpa ngamhaudaba sing ado amuk hanna praja miyamgi sohokpina duna amuk hanna tauba ngamnaba honagani Lakadaba thabak thauram khudingmakta ahal lamal ima ibel iche ichal khwai pumnamakna pamliba khudingmak sing ado pangthoknaba MLA lairi hainasu phongdokhi Yasi tawda sensus hana tawda haibasi gomeni matoni gomeni su miyam prajai soku da thabak amata tawra ena sai tawmatamda miyam prajai soku da raba gomeni tawloi sensus tawmatamda miyam prajai soku da raba gomeni tawloi laiba gomeni ama pali base miyam prajai apha tawnaba miyam prajai ta khallaga laiba gomeni पालसे कई पाले मियां प्रजाना तंदु गता लेमा लैबे इमा इसासी वारो म्याम सिक्सी तंदु लेता रे मुसिसाना अमतो न थमना मानो होना सी ने गवर्नमेंट पालसे मियां प्रजा लेतदी गवर्नमेंट लेबो गवर्नमेंट लेबल लेतबा मियां प्रजा था हिंदीने अदना हजे हजे अकोई बीजेपी गतना अतोपा हजे तबुबन से पार्टी पार्टिसिपेंट्स लेता उचिसे ममिंग दबगी पॉलिटिकल पार्टी ने लेबे वानी मकोई कई न तो Bamgi mityang makhada nongmagi oiba lemna mit layengba amadi anok spectacle yenthopagi thauram ama Moirang AC gi Sunusify Community Hall da ngasi pangthokre thauram aduda Moirang AC gi manungda leiriba miyoi chahumga kontra hen bana lemna eye testing tawbaga loinana mathau taba hidak sing lemna piki thauram aduga mari leinana XMLA Mairembam Prithviraj da phongdokhibada Haukiba February tangkundagi hauduna Moirang AC da ngasi marirak subo oina Mit nungaitabana mayok nariba miyoi singi awaba sing koknaba thauram asi paring naina pangthokpani thauram asida ahal oiraba chahi humfugi mathak leiraba sing spectacle lemna fanghalli cataract anaba leiba sing na thengnagadaba free of cost to operation tawgani loinana makhata nasu Moirang AC gi mafam kayada asigumraba thauram asi pangthoki gani haiki Nambol Municipal Council gi term anira vice chairperson amadi Foijing Awang apanba nupi lupki advisor oirambi Angom Bimola chahi humfu manga mapuroiba Angom Brajabido Foijing Awang Ward number 3 na khanghaudana chatliba tha asigi haukiba tangkunipanda laikhidabada Foijing Awang apunba nupi lupna laikhidrabi asigi yumda awaba phongdokpagi thauram ama ngasi pangthokre Lup asige thaumi sing amadi members singna laikhidrabi bimola gi yumda chattuna imong manungda angamba shell gi tengbang supi ki loinana layoi khrabi asige thawaina lairam lenda ingachikna lairunaba
minute ani tumina leptuna taibang mapugi mafamda thauniki panbayai layoi khrabi nandaibam ningol angom ongbi bimola yumpandringaidagi hauna Public Theatre Artists Association Foijing Nambolgi artist oiduna drama kayada saruk yaraki loinana association asigi life members su oirami Channing Lairimbi Development Association gi member oiduna lai harau bagi lining liklam yokhat nabada achoba thaudang lauram ki haiki Chahi ahum helaklaba Manipur gi irang asigi waroi sen purak pangamdriba asi maraibak nushibagi ithilwat bagi ni haina lamlai MLA KH Ibom Chana thamlakli wafam asi ngasi chaingak chaishu Imphal East na sendona Chalo da leiba Irawat Memorial Hall da pangthokiba ahumlak suba Meritorious and Achievers Award lanthopagi thauramda fongdokibani thauram aduda MLA Ibom Chana lamdam asigi thokliba achobo khudong thiba pumnamak asigi mayokta aikhoi mashel lingjel manana lepminarabadi laksin bangamgani adubu laibak thibadi ngasi fawba lingjel manaba ngamdaba asini haiki mahakna makha taraduna political party gi khetnaba furup gi khetnaba amadi lanai nungai nadaba kaya asi thadoknaduna iraibak iramdamna hena lummi haina khannaraba matamdata aikhoi amato aina lepminaba ngamgani punsinba ngamdaba ngasi asukki matik chaitheng fanglaba asi fawbada aina ningliba wakhal lol na chummi haina khanba sina ngasi su punsinba ngamdabani hogalakliba naha amadi tungi yumbi oigedawriba sing asidadi maraibak nushibagi wakhal lol chelhanduna street asigi oina khudong thiba thoglakpa matamda matau karamna waroisin purakani haibagi matangda kupna naina hanningi education yaudana laibak ama chawkhatpa yade haiba khangminasi pendaba kaya thoglakliba asi leitanaba mahai masing ningthina tamduna achau asang oiraga miyamgi apamba khangba thabak tawduna ima laibak asibu kanminasi haina mahakna fogdoki ngasigi thawramaduda bossem cosem CBSC na loba chahi asigi class 10 amadi class 12 exam da chawna mai paglaklaba lamlai ACG mahairoi singda amadi NEET exam mai paglaklaba mahairoi singda manapi duna pukning thaugatki loinana income janishing ani kulhumdoigi me ahumdagi thoglakleba irang asida laikhidraba AC asigi athauba athaubi singi imung manungda khudol tamduna ikai khumnaba utki Chatliba thasigi haukiba tangkunipanda khanghaudana Laikhidrabi Nambol Municipal Council gi term anira vice chairperson amadi foijing awang apunba nupi lupki advisor oirambi angom bimola chahi humfu manga angam bashel gi tengbang pikre lup asigi president nandaibam suni atai thaumi sing amadi member sing na layoi khrabi bimola gi yumda chatuna mahaki mapuroiba angom brajabidho Foijing awang ward number 3 da angam bashel gi tengbang adu khutsin naki loinana layoi khrabi asigi thawaina lairamlen da ingna chikna leiruna ba minute ani tumina leptuna mapugi mafamda thauni ki panbayai layoi khrabi nandaibam ningol angom ongbi bimola yumpandringai dagi hauna Theatre Artists Association Foijing Nambolgi artist oiduna drama kayada saruk yaraki loinana association asigi life members su oirami Channing Lairimbi Development Association ge member oiduna lai harau bagi lining liklam yokhat nambada achoba thaudang lauram ki hairi Konthaujam maning lekai da leiba Young Illiterate Guidance Program Club YIGP na sinduna club asigi sanabung da chatharakliba tarataruk raksuba YIGP Trophy 2026 Konthaujam da ngarang numidang loisinkibaga loidana Kha Sanjenbam FC na team champion oikre Dreams and Teams Work Together haiba wakhalol da Manipur gi tongan ba team kuntrani thoina group nipan da saruk yaduna League basis format ta chathariba trophy asigi ngarang numidang pung 8 kuntra tabada sanakiba final match ta Kha Sanjenbam FC na Yachol FC Nambol Naurembo Panjal ahum anida maithiba piraga
team champion oiba ngamkhibani tournament asigi akhanaba mana oina Yachol FC gi Dinku na top scorer Kha Sanjenbam FC gi Govind Premjit amadi Amit Kumar na mathang sitna best goalkeeper best player amadi best defender gi award phangbaga loinana Chinglai ngamba FC Kyamgai na best discipline team gi mana phangbangamki ki tournament loisinbagi thauramda Lok Sabha gi member of parliament Inner Manipur Bimol Akoijam YIGP gi president Konthaujam Mani Nambol Assembly constituency gi hanagi MLA N Loken galoinana atai maru oiba masak naiba mioi singna athoiba mithunglen sing oina saruk yaraduna makok mathang taraba singda cash award trophy na chingba khutsinaduna pukning thogatki loisilakpada maru oiba pau amuka hanna pijari Manipurda anti-violent operation tangkhat hannabagi damak Central na Cobra Commando sing deploy tawba hauragani Manipur, Mizoram, Sikkim amasung Orissa state singda voter roll revision ECI na hauhankre Hajindana thamliba Naga civilian taruk thadorak nabagi damak center na intervention PB naba Nagaland CM na haijokre Agmod Kendra Mukesh Singh IPS na ngasidagi hauna Manipur state ki DGP oina thopu bahokre Amasung Kunja Singh da chothakiba attack Naga body Singh na condemn tawbaga loinana chenaba Singh action lawgadabani haina dabi tawri Pungja sifawagi oinadi ISCOM media na sandokshaba Manipuri pau matangas da lojare makha taba pau gidamak ISCOM media bu midyeng ta dona lebiyo